Social media da video footage kuloinana viral kyam oiragni haiba thawdo singa sithoki ba thawdo ma digini Orkhol district ki litan da ngasi amuhana fresh violence ma thokre hari haiba thawdo sida nomai kapna khibagi makhol singsu taba phangna khi hari thajani oiriba paw mana pung kunga mari santi oina leiru loiraba matungda haiba thawdo si ngasi amuhana nomai kapagi khonjal si taba phangkhibani haiba nomai kapagi khonjal si nakan animaktagi taba phangkhi hari nomai kapna badana tana khulai matik sana pairaba miscreants singaduna security masingam na lairiba ngak senduna lairiba jaga romaduda hairiba nomai kapna badana tana yungsu mai thaduk amani hari source asigi matung ina di hairiba thawdo asinga nomidang dagi hawakhibe du ngase yum mai sakpagi unarakibani haskadi मैं यहाँ पे एक ऑफिसर या दूसरी ऑफिसर को ढूंढने के लिए नहीं आई हूँ। इतना तो पता है ना, आपके पास वायरलेस तो होंगे ना, या फिर मोबाइल फोन चल रहे, बताओ उनको। क्या आप लोग ये कोशिश कर रहे हैं कि यहीं पे आप लोग बैठेंगे बस तमाशा देखते रहेंगे? Now the Litan home, the Tangkhul has started burning the house again, and here the security force, they are guarding us instead. The violence is there, but the security force, they are here standing and they are just simply staring, watching the drama. अगर इस तरह से ड्यूटी करना है ना भैया, आप लोग निकलो यहाँ से। हम लोग अपना सुरक्षा कर सकते हैं। We can defend ourselves। आप लोग यहाँ पे पूरा व्हीकल लेके, पूरा फोर्सेस लेके मोंगो चेपू में खड़े हो, हमारे मतलब हमें तो आप लोग ने ऐसे तो बंद करके रखा हुआ है। हमें कुछ करने के लिए आपने अलाउ किया नहीं, और हमने माना भी कि हम लोग नहीं करेंगे। आप कुछ कर क्यों नहीं रहे उधर? ऐसा चलते रहेगा ना, नहीं होने वाला कोई पीस वीस। तो आप लोग निकलो यहाँ से, हम लोग खुद अपना सुरक्षा कर सकते हैं। वी कैन डिफेंड आवरसेल्फ। यू बेटर गेट आउट ऑफ फ्रॉम हियर। 5 मिनट के अंदर आप लोग निकलो यहाँ से, वरना मैं लोगों को इकट्ठा करने लग जाऊंगी। निकलो निकलो, आप लोग गाड़ी स्टार्ट करके निकलो। आप लोग का कोई फायदा नहीं है यहाँ पे, कुछ नहीं कर रहे हो आप लोग। हौसौचु नुपी हो खोम्बो असी वांगी बोलो दू है। निकलो यहाँ से। 5 मिनट के अंदर आप लोग नहीं निकले ना, 5 मिनट के अंदर आप लोग निकलो। गाड़ी जिस तरफ भी मोड़ना है मोड़ो, इधर चलना है चलो, इधर चलना है चलो, हमें कोई फर्क नहीं है। Samu singi etek ta ahum Sire ahum sokli Orisia gi den kanan district Samu lamsa singi etek ta nupi ahum sikhibaga loinana atopa ahum na sokli haina senior official amana phongdokri official du gi matungina thawdo du nahan Sadar range ki manung chanba Patpori forest leiba Losa pali khun manak thokibani nupi taruk tu sing chanba satpada Samu lamsa sing adun etek torokhibani haina phongdokla duna manai forest ki Patrolling team amana khudakta nupi singa du kanmaga loinana hospital phothi adubu makhoi uhumdi laikanaba ngamdana sikhibani hari KIA na Myanmar junta ga atopa party amata yaudana peace talki matang reject okri Kasin Independence Organization Army KIA na military junta gi atopa party amata yaudana peace talki matana wari sanabigi wapamadu reject okri KIA gi maikedi ki leba adu haujuk ladiba National Unity Government gumba atopa revolutionary group yaudana political dialogue amata da saruk yaro herli Koki militant singna mangjong na khujul thorang tawduna litan gi thawdo se thon bani haiba NSN IM gi wafam thulakli nisha saba yunga ba koki singna tangkhul ama bu phu gi thawdo na maram oiduna litan thokli irang se thon bani haina koki militant singna lana miyam na sandokna ba khonari adubu litan gi thawdo se mangjong na koki militant singna khujul thorang tawduna tangkhul naga singi yumai thana ba gi thong cha thabani yumai tha ba gi thaba sida maikhom upa security force na koki militant singna mateng pang ba gi thabak sa thari haina NSN IM gi Ministry of Information and Publicity ne thokpa chiro lamada pali Wayal Kati gi editorial mayam na thamjari Barsuel oina minister wasak loba assembly the Barsuel oina MLA sing saruk yaba aphabanati Malem yu oina khwaidi gi sawba laina laisa singi manung da kumja English ngani ga kunda India pumba yo lage matagum sandurakhi ba COVID-19 laisa si panbe matam du laina laisa si kamdaw na thiengna ga daki haibigi wakhalon yamna nemki madugi mahuta laisa si kibana maram oiraduna passenger gari sing selan kidi flight service power ayama lemnaki
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯈꯤꯕ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯇꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪ 2012 ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯟꯁꯁ ꯐꯥꯎꯕ ꯇꯣꯛꯈꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯇꯨꯅ ꯐꯝꯗꯕ ꯌꯥꯈꯤꯗꯦ ꯄꯦꯟꯗꯦꯃꯤꯛꯀꯤ ꯀꯤꯅꯔꯕ ꯇꯥꯟꯐꯝꯗꯨꯗ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟ ꯐꯝꯅꯅꯕ ꯍꯧꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯐꯝꯅꯅꯕ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯝꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯇꯣꯛꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯏꯟꯗꯤꯌꯥꯅ ꯃꯇꯧ ꯇꯝꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁ ꯍꯥꯏꯕꯗꯤ ꯀꯃꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯔꯥꯖꯤꯜꯒꯤ ꯑꯣꯏꯅꯗꯤ ꯆꯦꯝꯕꯔ ꯑꯣꯐ ꯗꯤꯄꯨꯇꯤꯁ ꯌꯨꯔꯣꯄꯤꯌꯟ ꯐꯤꯂꯤꯄꯤꯟꯁꯀꯤ ꯍꯥꯎꯁ ꯑꯣꯐ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯕꯨꯗꯨ ꯀꯣꯚꯤꯗ-19ꯗꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯡ ꯑꯗꯨ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯈꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯃꯔꯛꯇ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯜꯂꯨꯗꯦ ꯃꯔꯝ ꯑꯗꯨꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏna ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯕ MLAꯁꯤꯡ ꯋꯥꯁꯛ ꯂꯧꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯝꯕ ꯍꯥꯏꯕꯁꯤ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯠꯇꯗ ꯄꯜꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯟꯗꯛꯇ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯒꯣꯚꯔꯅꯔꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯃꯠꯇꯅ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯌꯥꯏ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯎꯠꯇꯔꯈꯥꯟꯗ ꯈꯨꯝꯖ ꯏꯪ 2020ꯗ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯝꯗ ꯎꯠꯇꯔꯈꯥꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤ ꯄ꯭ꯔꯣꯁꯤꯗꯤꯌꯔ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝ ꯈꯔꯗꯒꯤ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯃꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯌꯥꯔꯔꯣꯏ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 2 ꯑꯃꯁꯨꯡ MLA 9 ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗꯦ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ ꯄꯤꯗꯕꯁꯤ ꯀꯟꯚꯦꯟꯁꯟꯗ ꯇꯧꯅꯗꯦ ꯍꯥꯏꯅ ꯀꯟꯅ ꯌꯦꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ 10 ꯑꯗꯨ ꯑꯗꯨꯝ MLA ꯑꯣꯏꯍꯜꯂꯤ ꯃꯈꯣꯏ 10ꯒꯤ ꯃꯅꯨꯡꯗ 2ꯅ ꯑꯗꯨꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯇꯝꯄꯥꯛꯂꯝꯗ ꯂꯥꯛꯇꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯌꯥꯎꯕ ꯉꯝꯕꯒꯤ ꯐꯤꯚꯝꯁꯨ ꯂꯩꯈꯤꯗꯦ ꯌꯥꯎꯅꯤꯡꯂꯒꯁꯨ ꯃꯈꯣꯏꯒꯤ ꯉꯥꯛꯁꯦꯜꯒꯤ ꯊꯧꯔꯥꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯗꯕꯅ ꯂꯥꯛꯍꯟꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯇꯨꯅ ꯀꯨꯀꯤꯖꯧꯒꯤ ꯀꯥꯡꯕꯨ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯖꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯃꯇꯝ ꯈꯔ ꯂꯥꯛꯄ ꯍꯪꯒꯣꯏꯈꯤꯒꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯌꯥꯎꯅ ꯃꯩꯇꯩꯁꯤꯡꯁꯨ ꯀꯨꯀꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯖꯔꯒꯁꯨ ꯑꯗꯨꯝ ꯆꯠꯄꯗ ꯅꯤꯡꯀꯣꯛ ꯂꯥꯎꯗꯨꯅ ꯆꯠꯅꯤꯡꯂꯣꯏ ꯑꯁꯤꯒꯨꯝꯕ ꯇꯟꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯃꯁꯨꯡ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯚꯋꯟꯗ ꯂꯩꯍꯜꯂꯒ ꯚꯔꯆꯨꯋꯦꯜ ꯋꯥꯁꯛ ꯂꯧꯍꯟꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯄꯟꯕ ꯌꯥꯔꯨꯗ꯭ꯔꯕ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤ MLA 2 LM ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯅꯨ ꯁꯅꯇꯤ ꯏꯝꯐꯥꯜꯗ ꯂꯥꯛꯍꯟꯈꯤ ꯀꯨꯀꯤ MLA ꯑꯅꯤꯃꯛ ꯒꯣꯚꯔꯅꯔꯒꯤ ꯃꯥꯡꯗ ꯄꯨꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯀ꯭ꯂꯦꯝ ꯇꯧꯍꯟꯈꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯌꯥꯎꯅ MLA 5 ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯟꯈꯤ ꯋꯥꯁꯛ ꯂꯧꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕ ꯍꯥꯏꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯒꯤ ꯑꯌꯨꯛꯇ ꯀꯨꯀꯤ MLA ꯑꯅꯤꯃꯛ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯗꯤꯜꯂꯤꯗ ꯄꯨꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯕꯗ ꯄꯥꯡꯊꯣꯛꯄ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠꯇ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯗꯤꯜꯂꯤꯗꯒꯤ ꯁꯔꯨꯛ ꯌꯥꯍꯜꯂꯛꯈꯤ ꯒꯣꯚꯔꯅꯔꯅ ꯍꯥꯎꯁꯇ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯑꯃꯁꯨꯡ ꯊꯥꯖꯕꯒꯤ ꯚꯣꯠ ꯂꯧꯅꯕꯗꯨꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA LM ꯈꯧꯇꯦ ꯑꯃꯁꯨꯡ ꯇꯤꯄꯥꯏꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯉꯨꯔꯁꯅꯨ ꯁꯅꯇꯦ ꯗꯤꯜꯂꯤꯗꯒꯤ ꯃꯈꯣꯏ 3 ꯐꯝꯃꯤꯟꯅꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯁꯛ ꯌꯥꯔꯛꯈꯤ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯇꯥꯡꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯃꯊꯪꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯌꯧꯔꯛꯀꯗꯧꯔꯦ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯌꯥꯔꯛꯀꯗꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯏꯔꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯦꯝꯕꯔꯁꯤꯡꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯗꯕ ꯌꯥꯔꯔꯣꯏ
Mamangi assembly session da su virtual oina saruk yakhrabanina mathangi session da su saruk yaraklagani adubu asigumba mawong matawsina Manipur bu maset kaya maset makai thali physical oina wahang pakhum pinaba debate tawnaba haibisi democracy da khwaidigi phajaba masangi masi virtual na mahut sinba yaroi kuki sing imphal da lakpada aki tuzungba leitre haibisi handa khangrabani maramaduna matung tarakpadadi MLA sing physical oina yaw haibisi tangai phadabani haina khalaningi